अहानबदा मरुओइबा पाउ RSS na chingdi jaga singda chatlo Manipur March pangthokadoriba asi irang asi hena chawthoknabani haina kuki inpi na thadorpa cherol amana hairi India Pakistan ungkhatnariba asi ka mari leinana May 8 nationwide defense drill pangthokani BJP gi North East in charge Sambit Patrana MLA Nemcha Kipgen ga unaduna wari sanakre Matam AMADA HEKTA Lan Thoklakpa Yabagi Fibam Leibana Jammu and Kashmirgi line of control da tha ani Chanaba Peisinaba Houre Siroi Festival da thadariba funding revise tawbiyu haina TYCM na phongdorakli Center na Manipur gi mahausa gi phibam hanjinaba akan mamiyeng thamli haina ibomcha na phongdokre UN chief na Pahalgam terror attack condemn tawkre India amasung Pakistan gi tension koknaba mating pangani haikre India Pakistan ungkhatnariba asiga mari leinana May 8 nationwide defense drill pangthokani India amasung Pakistan lebak ani gi marakta chawno ungkhatnariba asigi marakta karigumba lal thoklaklabadi kari section thorang sing lokhatkadagi haibuga mari leinana hayeng May 8 lebak asigi North East state singda nationwide civil defense mock drill pangthokani Manipur yauna North East state singda civil defense mock drill pangthokpagi wafam asi haukiba April 12 da Kashmirgi Pahalgam da terrorist singna tourist yauna miyoi 13 hathiba adudagi India Pakistan ani gi marakta oirakliba phibam asiga mari leinana border state singda nationwide drill asi category ahumda tongan mafam chani ga 58 da pangthokadabani Manipur gi oinasu category ani gi manung channa Imphal Churchanpur Ukhrul More amasung Ningthokkhong da mock drill asi pangthokani mock drill asigi manung channa lebak asigi tongan ba mafam singda air raid siren sing khongani mock drill asida civilian sing participate tawbagi maru oibadi karigumba India Pakistan war thoklabadi makhoi masana masabu protection pijanabani hayeng pangthokadoriba nationwide mock drill asiga mari leinana Union Home Secretary Govind Mohan na chair lauduna New Delhi da mifam pangthoktuna civil defense ki sem sariba singi matangda review tawkre hairiba meeting aduda lebak asigi tongan ba state singi chief secretary sing yauna civil defense chief singsu sarukyari hairi Panba yabadi hayeng May 8 pangthokadoriba category ani gi mock drill asida Assam gi oina mafam 13 state asigi category ahum gi oina mafam marini Meghalaya gi category ani gi manung channa Shillong yauna mafam ahum Mizoram gi capital city oiriba Aizawl Nagaland gi Dimapur amasung Kohima yauna mafam 10 Sikkim na capital city oiriba Gangtok amasung Tripura gi na capital city oiriba Agartala da pangthokani hairi BJP gi North East in charge Sambit Patrana MLA Nemcha Kipgen ga unaduna wari sanakre numit nini gi khongchata Imphal da lakhiba BJP gi national spokesperson oibagi mathakta North East in charge ki thausu puriba Dr Sambit Patranga si Kangpokpi da thungkhibaga loinana Kangpokpi district headquarter da leiba BJP gi MLA Nemcha Kipgen gi residence ta satuna wari sanakhiba adugi akopa maroldi press na fangba ngamdri BJP gi luchingba asina makhata na Kotu Sahilcha KW Sadar Hills amasung tongan ba tribal organization kaya ga su Kangpokpi da leiriba chamaga 12 suba CRPF camp ta unaduna wari sanakhi meeting aduda kari wari sanakhi bagi haibadudi press na khangba ngamdri adubu Kotu gi source amana hairibana BJP gi North East in charge Dr Sambit Patragi maikaidagi civil society organization gi luchingmasingda state asida santi amasung mahausa gi phibam da hanjinaba hotnabaga loinana national highway singda miyam asoi angam yaudana free movement yahanaba wafam thamki hairi meeting aduda Kotu gi maikaidagi chena ahum panba memorandum ama Dr Sambit Patrada pisanki hairiba memorandum aduda separate administration gi demand Kukizo community singna athubagi oina tangai fadaba sing yawba justice amasung rehabilitation gi oiba wafam kaya palli masika loinana memorandum aduda Kukizo miyam da chathariba hingsa gi thodok sing asiga mari leinana ahenba security force deploy taunaba mari leinaba singna taksin khrabasu hojik fawba thabak oina pangthokte haina penda wafam kaya su yauri panba yabadi ngarang Churchanpur da su Sambit Patraga Jomi Council gi kambuga su unakhrabani unaba aduda Jomi Council gi maikaidagi state asida santi thamnaba Ministry of Home Affairs na sinduna chathariba santi gi wari asi maitei amasung Kukizo gi oina mari leinaba organization singi oina chathahanbiyu haiba demand tawkhibani matam amada HEKTA Lan Thoklakpa Yabagi Fibam Leibana Jammu and Kashmir gi line of control da thani gi Chanaba Peisinaba Houre Kashmirgi Pahalgam attack matungda India amasung Pakistan lebak ani gi marakta ungkhatnabagi chang hingalakpaga loinana matam amada HEKTA khutthoknarakpa Yabagi Fibam Leibana line of control da leiriba khulsing amasung government installation sing da tha ani gi Chanaba Peisinaba Houre
Irang asna maram oiraga Kashmirda tourism economy fail oiduna maming leraba hotel kaya yonthokpa hounare. Marak asida Ministry of Home Affairs ki maikaidagi matam amada HEKTA leibak ani ki marakta Lan Thoklakpa Yabagi Fibam Leibana state singda mikupna humsingna leinaba amadi karigumba lal tholakpadagi khudongthiba tholakpada kari tawgadagi haibagi jackson thorangsing oina mock drill su pangthoknaba khangankhre. Agency gi pauna hairibana line of control da leiriba mapung oina unyamna kana tariba khulsing asida tha ani gi oina Chanaba Peisinaba khangankhre. Masiga loina Union Home Ministry gi Secretary Govind Mohan ngasi civil defense mechanism hena mapangal kangkhatnaba sem sariba sing review tawba yauna karigumba Pakistan na hostile attack chatharaklabadi civilian singna masakaram na ngakthokadagi haibagi training pinaba air raid warning siren gi maramda mock drill chathanaba state singda khangankiba sing adu review tawgadori. Center na Manipur gi mahausa gi phibam hanjinaba akanba midyeng thamli haina ibom chana phangdokhre. Center na Manipur gi mahausa gi punsida hanjinaba akanba midyeng thamli adubu athubada lengak ama semlakani haibagi wafam palaktri haina lamlai kendra gi MLA KH ibom chana ngasi mahaki kendra gi manung chana leiba sanjanbam da leiba takel sanjanbam high school da pangthokpa back to school campaign hodokpaga mari leinana phangdokhibani. MSRLM na sponsor tawduna kanglei miyai Women's Multipurpose Cooperative Society gi midyeng makhada apunmagi thauna VLF na sinduna pangthokhiba thoram aduda MLA na makhata na haikibada BJP gi North East in charge Dr. Sambit Patra na Imphal da laktuna MLA singa unariba si state asida popular government semnaba demand tawrabasu hojik oiriba phibam asida lengak ama leiba yaroidabana mahausa gi phibam da hanjinaba akanba thabak laukhatkani. Manipur gi miyam na pendabagi khongjang changsinbada democratic oina changsinbada center na thagatpa phongdorakli. Thokliba irang na maram oinaga relief camp da leiriba sing mayum da hanjinabagi atmosphere leitri. Maram aduna miyam na thajaba thamliba luchingba kharana athuba da lengak semgani haina phongdoktuna charang na bathok na batawriba si tawhaningdi haiki. Siroi festival da thadariba funding revise tawbiyu haina TYCM na phongdorakli. Manipur sakta kadawriba Siroi Lili gi chakwa thorangi budget yauduna irang phalangi thadarakliba budget asi revise tawbiyu haina Tribal Youth Council Manipur TYCM gi General Secretary Robert Golmay na phongdorakli. Tribal Youth Council Manipur amadi Federation of All Tribal Youth Club Manipur na senduna Manipur Press Club ta pangthokhiba pawgi mifam amada Robert Golmay na hai state ki thak ta pangthokliba manga suba Siroi Lili festival asida entrepreneur amadi ukhul gi chakwa thorangi budget amata yauduna Sirok ta lupa lak chani ga marfu humdoi dasmik ahum sino beauty pageant da lupa lak kun traffic management da lupa lak tara taruk drone show gi lupa lak nifuna chingba thadarakli ba sanfam asi ukhul chawkhatna banate irang phalandam adugi khunja singi chawkhat thorang amadi Siroi Lili bu yokhatna ba thausil amata yaudaba fan asi amuk hanna tourism department na revise tawbiyu. Festival gi damak thadarak ba sanfam da Siroi Hill chawkhatna ba staircase railing na chingba hapna ba fan su yahangadabani. Irang gi damak festival asi pangthoktuna youth sing musarang nahangadaba oirabadi festival asi pangthokpiganu haiki. Ningsing mayabadi hiram asiga mari leinana ngarang Chief Secretary da Tribal Youth Council Manipur amadi Federation of All Tribal Youth Clubs Manipur na memorandum amasu pisinkrabani. UN Chief na Pahalgam terror attack condemn tawkhre. India amasung Pakistan gi tension koknaba mating pangani haikre. UN Secretary General Antonio na Jammu and Kashmir ke Pahalgam da terrorist singna sathakiba terror attack ta lamkoiba lakpa miyoi kun manga yauna miyoi kun taruk hatkibagi thawong adu akan mamaongda condemn tawkhibaga loinana leikidraba sing adugi damak condolence tawduna tawdok asigi matung tarakpada India amasung Pakistan gi marakta leiriba tension sing asida mahakna nungnang ba phongdoktuna hojik leiriba lebak ani gi tension asi kokhanaba hotnabada mateng pangani haikre. Jammu and Kashmir gi Pahalgam da terror attack thokraba chayul amagi matungda UN Secretary General Antonio na hai mahakna khangi madudi thawdok asiga mari leinana mipum khudimaki thamoida fawriba nungaitaba sing maram asina amukka hanna leikidraba singi imung manung singda condolence message piri. Mahak na hai lan tawbuna pakhumna te military solution na solution purakpa ngamloi. Mahaki office na santi oina leinaba leibak animakta mating pangnaba sem sari. Asuk luraba tanja asida military masal khatnahanba tokadabani. Masina achuma lambida purakpa ngamgani masi tawdaba yadraba thabakni. Nakalani makta khongfam sing handoktuna yariba makai military sing sizinaduna lang onthok loidabani amadi military na solution purakpa ngamloi haina phongdokhi. India amasung Pakistan lebak ani ki marakta leirakliba tension matam kuirakle lebak ani ki miyambu ikai khomnai amadi lebak ani asigi miyam na United Nations peacekeeping da pangkiba mateng sing kauba leite. Adubu hojik lebak ani ki marakta oiriba yengthinaba asi ubada yamna nungaitaba phawi.
ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯇꯥꯔꯒꯦꯠ ꯇꯧꯕ ꯌꯥꯕ ꯉꯝꯂꯣꯏ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯇꯨꯅ ꯖꯁꯇꯤꯁ ꯄꯨꯔꯛꯄꯅ ꯆꯨꯝꯒꯅꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯤ ꯐꯅꯕ ꯍꯣꯠꯅꯕꯗ ꯑꯃꯗꯤ ꯁꯥꯟꯇꯤ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯅꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ RSSꯅ ꯆꯤꯡꯒꯤ ꯖꯒꯥꯁꯤꯡꯗ ꯆꯠꯂꯣ ꯃꯅꯤꯄꯨꯔ ꯃꯥꯔꯆ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤ ꯏꯔꯥꯡ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯅꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯏꯟꯄꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ RSS ꯑꯃꯁꯨꯡ ꯃꯁꯤꯗ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯕ ꯍꯤꯟꯗꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯆꯠꯂꯣ ꯃꯅꯤꯄꯨꯔ ꯀꯧꯕ ꯈꯣꯡꯆꯠ ꯑꯃ ꯔꯤꯍꯦꯕꯤꯂꯤꯇꯤꯡ ꯗꯤꯁꯄ꯭ꯂꯦꯁ ꯃꯩꯇꯩ ꯍꯥꯏꯕ ꯕꯦꯅꯔ ꯃꯈꯥꯗ ꯀꯨꯀꯤ ꯇꯥꯔꯤꯕ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯆꯠꯇꯨꯅ ꯃꯁꯤꯗ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥ ꯁꯔꯨꯛ ꯌꯥꯅꯕ ꯐꯣꯡꯅ ꯀꯦꯝꯄꯦꯟ ꯇꯧꯔꯤꯕ ꯑꯁꯤ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯑꯁꯤꯒꯨꯝꯕ ꯀꯦꯝꯄꯦꯟ ꯑꯁꯤ ꯌꯥꯝꯅ ꯗꯥꯏꯇ ꯌꯥꯎꯗꯕ ꯑꯃꯅꯤ ꯑꯃꯁꯨꯡ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯍꯤꯡꯁꯥ ꯃꯥꯌꯣꯛꯅꯔꯤꯕ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯑꯁꯤ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯥꯡꯈꯨꯂꯨꯟ ꯍꯥꯎꯀꯤꯞꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯠꯂꯣ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯀꯦꯝꯄꯦꯟ ꯑꯁꯤ ꯃꯩꯇꯩꯁꯤꯡꯕꯨ ꯅꯝꯐꯨꯗ ꯀꯨꯀꯤ ꯇꯥꯔꯤꯕ ꯖꯒꯥꯁꯤꯡꯗ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯅꯧꯅ ꯀꯝꯃ꯭ꯌꯨꯅꯦꯜꯒꯤ ꯏꯔꯥꯡ ꯑꯃꯁꯨꯡ ꯏ-ꯅꯥꯏ ꯇꯥꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯛꯀꯅꯤ ꯔꯥꯏꯠ ꯋꯤꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯂꯧꯇꯨꯅꯔꯒ ꯗꯦꯜꯂꯤꯗꯒꯤ ꯂꯝꯊꯥꯒꯗꯧꯔꯤꯕ ꯆꯠꯂꯣ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯑꯁꯤ ꯆꯤꯡꯒꯤ ꯖꯒꯥꯗ ꯁꯥꯟꯇꯤ ꯊꯨꯒꯥꯏꯅꯕꯅꯤ ꯁ꯭ꯇꯦꯠ ꯃꯁꯤꯅꯔꯤꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯏꯅꯣꯔꯤꯇꯤ ꯍꯤꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯕ ꯉꯝꯗ꯭ꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ RSSꯀꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯀꯨꯀꯤꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯂꯝꯁꯤꯡꯗ ꯅꯝꯗꯨꯅ ꯍꯣꯡꯗꯣꯛꯍꯟꯈꯤꯅꯕ ꯊꯧꯔꯥꯡꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯍꯤꯔꯝ ꯑꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯑꯁꯤꯒꯨꯝꯕ ꯈꯠꯅꯕ ꯍꯧꯕ ꯈꯣꯡꯆꯠ ꯑꯁꯤ ꯊꯤꯡꯅꯕ ꯇꯛꯁꯤꯜꯂꯤ ꯀꯔꯤꯒꯨꯝꯕ ꯈꯣꯡꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝꯗ ꯑꯀꯥꯏꯕ ꯄꯤꯔꯛꯄ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯕ ꯑꯃꯗꯤ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯂꯕꯗꯤ ꯃꯗꯨꯒꯤ ꯑꯐ-ꯐꯠꯇ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯄꯨꯒꯗꯕꯅꯤ ꯆꯤꯡꯒꯤ ꯖꯒꯥ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠꯀꯤ ꯕꯦꯇꯜ ꯒ꯭ꯔꯥꯎꯟ ꯑꯃ ꯅꯠꯇꯦ RSSꯗ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯁꯥꯟꯇꯤ ꯅꯠꯇ꯭ꯔꯒ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯒꯤ ꯈꯣꯡꯆꯠ ꯑꯃꯁꯨ ꯅꯠꯇꯦ ꯈꯣꯡꯆꯠ ꯑꯁꯤ ꯗꯣꯃꯤꯅꯦꯟꯠ ꯑꯣꯀꯨꯄꯦꯁꯟ ꯑꯃꯁꯨꯡ ꯏꯊꯅꯤꯛ ꯑꯦꯅꯤꯍꯤꯂꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯏꯕꯅ ꯃꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯄ ꯍꯧꯔꯛꯈꯤꯕ ꯑꯗꯨ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯈꯤꯕ ꯃꯦ 3ꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯀꯣꯟꯔꯦꯗ ꯄ꯭ꯂꯦꯁꯇ RSS ꯑꯃꯁꯨꯡ ꯍꯤꯟꯗꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 50 ꯔꯣꯝꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯇ꯭ꯔꯤꯕ꯭ꯌꯨꯠ ꯃꯤꯇꯤꯡꯗ ꯆꯠꯂꯣ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯁ꯭ꯂꯣꯒꯥꯟ ꯑꯁꯤ ꯂꯥꯎꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥꯒ ꯂꯣꯏꯅꯅ ꯀꯨꯀꯤ ꯇꯥꯔꯤꯕ ꯖꯒꯥꯁꯤꯡꯗ ꯆꯠꯅꯕ ꯑꯃꯁꯨꯡ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯩꯇꯩꯁꯤꯡꯗ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯌꯨꯝꯁꯤꯡꯗ ꯔꯤꯍꯦꯕꯤꯂꯤꯇꯦꯠ ꯇꯧꯅꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ ꯃꯤꯐꯝ ꯑꯗꯨꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥꯅ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤ ꯇꯥꯔꯤꯕ ꯖꯒꯥꯁꯤꯡꯗ ꯆꯪꯗꯨꯅ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯩꯇꯩ 50,000 ꯔꯣꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯍꯟꯖꯤꯜꯍꯟꯅꯕꯅꯤ ꯍꯥꯏꯅ ꯃꯤꯇꯤꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯤꯟꯗꯨ ꯂꯨꯆꯤꯡꯕꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯈꯤ